India da nungai paiba ki culture da nungai paiba sino open oi rei se oi raga Manipur lei se Manipur khakta ni Meitei kibagi di nate mana gamai da bi lising ni fu hai bani na popular government la abadi ai di lising ni fu ga sumna amma bho bagi mayam na hai tare popular government ama lahaning bagi wakhalon phaw du ngasi oithoe khoi mayam da dum hainer lai ko le na sahi ama pharam dai yorum matam sida kistangar kanda popular government ama hojik lingba ngame ado hojik popular government se hojik wasak lori da akhoina hek pokpodagi han bo ina thengna ba hai tai han bo ina thengna ba makhak tawri hojik visual ulu se asle akhoigi deputy chief minister odu ni ko ma serial number 2 ni ngasi bokta yes hoi namsak kibje Basi BJP ki lusung bini atau kemudian Kangpopi Assembly Constituency da masih karak peniko, masih New Delhi da lay, Manipur benda ko, aduga dan saya governor taruga basuel ena wasak lawi, masih ahan ba, aku ini ubah ahan bani, adu masih ya ini terus ya di hebat tu di ay lay mendung mande, ya adu lawi natro, sim lay, ada kemudian karigino hayo pura melakini ko, sim lay, ada kemudian NPF ki ada koi losi diko ma wasak loba yaurani simbal lere ka ani siko deputy sem oini hana mangjong na lathok khabani ko silere aregi den ahum subada govindas konthojam mayan khabiramani koi bishnupur assembly constituency dagi tam tare karba adumba lusungba oibada matik charba misak amani ma am lere aregi di NPP kon national people's party ki masi ahan bada masih MLA ni hai MLA orang su masih kenoni masih high score case local masuk cabinet minister oina wasak lobi yaure masih na tai di India ki government ama Manipur da lingnya hojik pawgi oina yaud risi kanano har kadi JDU di yaud ju pawba ada JDU di government sembada yaugani haina governor da masih pisan balegre moi party ki president Ketrimen Biren ko mayam na lamlai biren hai dona CP gre madugi strength ta khoi kanona Abdul Nasir na su man CM thokre press release ma thokre government ki part ama oirani en hai ko adu moi di madi wasak lo banga sig study yaudre similar ko aduna punna manga chief minister lere atopa cabinet minister mari amaga punna manga wasak lore mayam na khambirang gani atopa party da hai taragadi NPF da ama pire natra aduga NPP da ama pire sumiko adu den atopa ahom jina BJP ki lere adu ahom BJP ki sida kamai ta nemsak ki biena wangkhalaino haiba posi ko nabi aba pot amani adu nemsak ki bien si Kangpopi ki ka bane ko khangi mamang da minister karak so hanna oira aba mini adu senior da oira aba mini adu handaki matang sida mangon da cabinet minister dagi hendu odana akhoi deputy chief minister phawa thindo de se center gi achauba thorang ama yawi aduga den manam imphal da lakpang lamdana susam kenoda akhoi New Delhi da Manipur bhavan da phamaga mar wasak lowa bastu na wasak lodi su nungda mayam ama sir ko wan thok mayam ama le masig matang da akhoi na nainaru da kanate aduga mar wasak lowa lamda se nakhai ra sing haina se ba ko masidi Meitei kibagi di nate simdi ma kamham to biyo ko maramdi ngasagi adagi lagminari ba akhoi keno akhoi hanagi DGP oramba elen khokte natra Susampur SC MLA ni bi keno ni ko maje BJP sangrabani den atopa amana akhoi keno bi tipai muk assembly constituency karakpa ngusanglu ko sanate natra ma mabani se kedawi adagi European tonga langmina charter flight langminare ga governor gi da sanga state plan to yawi ko me apun ma adu video lei adu hojo so moi father lei mo kain to de mo chef oina adum lei kanam to na kain haina de hanagi normal duni machine tai di sagi irang thokhe matung sahi ani ga tha mapan hogre matam se masida akhoi Kuki emir singna na hoi ki na sangba yaram da badu sangba yare haiba chimadi mission miyam da tai ko aduna nimchaki gwina ngasai wasak lewo lakpang ngamdabagi maram di atai nate Kuki mashal gi oiba mogi manungi oiba pot karana maram oiraga imphal laaga mana wasak lewo ngamdabani Meitei na nati haiba simdi akhoi khangina ba sumbrai na khale simle
hojik si lawra matungda wasak si lawra kanda trial strength ama habadi masagi masing yamba kanguna nangi gamen se sawali habase ullo se governor na haigani masih hari mani masih niwami masagi gamen nama wasak lawra daida adum hangani nang gamen se numit asung gi manung da wasak lawra se nang wasak lawra banina nangi nang si ke emile ke ana sawali habado nang kada to godam ne utkada banina haram gani masih akhuna tamada tang telpon manung da ullo na hai tang telpon only 2 days ki manung da nangi gamen se masing yamba kanguna sawali sawati se ullo hai assembly da utkada ni governor gi per tawiya de mayang khawi da mani assembly session ma phamani phamakan da trial of strength tawani ko trial of strength tawani trial of strength tawmatam da mayam na khangna akhoi mayam na nena ga dom khanglei sahi amagi ahaba session je session sida akhoi kanana governor na address tawni hayam lei bane assembly da adu trial of strength di madu yade aduna hayang aduna session normal session la akanda torkani silere aduna atopa mayam ama le horiba moi kam tare la keno akhoi manga chaktar gadi tare le horiko punna try thole ga dabani try thole ga dabani na tare le horiko tare si kana ra pido no kana minister oidoino haibase masi hoju phawa kana amtana haiba ngamdi adu ainu haijau haragadi ai prediction ko mase sama ai na sumen thajaba mayam na di haingodaba kana no haragadi thongju assembly constituency gi MLA thongam bisorjit ma cabinet minister oina wasak lawu yaurkani ma yaudaba yaroi ko so yauni party gi yamaru mi mani adu hadaki tanpham sina khudong chada ba khardagi party gi yenga man hadak su sacrifice tawbane na idi lawi ma yaurkani then impal da leiriba hayang trial of strength tawbada yaudoriba Kuki MLA ani haramage mayam khambirangani akhoi moino ojaru na hai hardi khangde ko aduga hojik phawgi oinadi ngosagi LM khauti amasung kadoba akhoi musanglu mabani si cabinet minister pirakani na akhoi adum sain tong thajai aduga atop party gi di makhata na ai akhoi cabinet minister si pirakani haiba ai thajade NPF ko NPP ko hoi aduga NPF kisu moi ningai ama tarokini atopa mi mahakal loina ado moi na sum lon pi gi dang di suna kanda BJP gi mayam masing yamba Meitei mayam le horiba mayam le horiko adu gi masing yamba kamu su interest yengbe ya de na asmai to gana lei aduna government ama assembly formation di oje akoina ure mayam ponma ure government ama leire and then assembly phamani phambasi ka dongo aha mai phamdi kai no har kada dialogue strength ni adu makha tarak padadi budget ki lakini governor address lakini adu hujmakki oina di panbi ade adu matung da khoi kanosi chief minister oina delhi da sarlaga ai sakhyong mali chalaga prime minister kolom tawgini union home minister kolom tawgini adu halaga tawgadra atopa lehori mayam du wasak logi thormama ai amu lakini na government se hoje khoi sinaba mayam na pikthali yam lega jani thai uja ganona su thambi gare kharako aduna hojiksi akhoi yengbada kangpopi ki Meitei simadi ai khara taptharkane na khali peaceful oirani ko ana masina takpadi ngasagi irang horiba mayam si akhoi Meitei da sungaire amada sungaire adum khandi pixel ai hajim di portion je pixel ane bako sampur Meitei ka saurga su adum yaroi mar haiba kangbu malakani tongana ko adagi paiti haiba kangbu malakani natra smai to na lakanda Kuki haiba tongana mata hobi ma leidori bako aduna awang Meitei si akhoi Michael lamja thagi matung inba haigadra smai to ga ma si thada oina na masat khani in khali aduna asi porsi lakanda lambi thingbasi ano moya ar settlement ma phajana poraga di ai hangakadai na khali si porsi ma lere ko ano kaina ba yar we je khoi khangba po alten ma pa ni sang ka mayam du kamai tong na tan thok sigi kamai tong na moi to khaina thamjigi ha po tu di ko na kanto ko da po na mane ba ko aduna noi paraga noi kapneraga lam kanani ha ba po se hojiki matam da di keno di yai akhoi Israel da tawba yai America na tawba yai akhoi shaida di yadi democracy sapane di yadi ko yadi aduna Iran di hojikso adum leihini ko jing yengse akhoi ki kanu da di Susampur Meitei da MLA gi mayum da nomai kapsul me Mantri gi wasak logo do du wasak logo yaroi ama tawba yaroi yam lakini si me am khangi aduna masidi adum hona sani adum masi khang mata bani khardi adum ko aduna moina phanayam na langasu akhoi saida inga dum leiragadi moju mathanda ikai jarakani si forum leiko simalare adagi sida nati akhoi gi sahi ani ga tha mapal lom si
ko internally displaced person hai basi moi su warawi ko aduna masagi maram dagi lan chalai ba kangu se kamai taw ko dagi hai ba pot ama isu aru isu leidna isu si hoji ki kano si magi hona bini government si uji wasak lo lore ko moi manga lore asai hai bi ko hai re ko simin se yaur ga moi manga lore virtual lo do to khaje manga lore si lo lore kanda cabinet ama pham bai basi han ba cabinet pham bai basi soiti cabinet ma pham kanda adum mo se dum hai ni hanagi leramba governor na mana toramba government ki oiba mayam dula kanda idp singi problem se maru oina lawi haba pot se adum lenga ki oiba ware oigani adu moibu hui atu matam da mayum da hadalan ba hai base ai government sigi mai government sigi hai tare ko sigi prime kind oine duty oigani ana adum hairakani right si tangai phadaba pot amani ado hajinna ba khona ba sida khoni yeng si Meitei khakta nate Kuki suni ai mafam da hajan ba yaran na bagi then atai khara hai tare ko Meitei sing namna taba mafam da Kuki sing lakba hangoi ba aragi di then Kuki sing namna taba mafam da Meitei sing chalaga leiba hangoi ba adu di hangoi bani khara adum leini adu di masagi understanding je tanna porkani ingna porkani wajima ka porpa yaro eba ko aduga hojik si had ba akhona khangdaba thajadaba pot ama yengbirodana masagi Kuki gi MLA mayamna imphal la laaga subana settle tawba leiba honi gaina wasak pa yawba amato ba yawba governor da claim tawba yawni ga thajabro adagi den yewodana akhoi Meitei masa amatana masi matang da nungai ta basu phudokti adagi den lakpa yaro su haiba ta gi de harau na nungai na mayam si loina ma harau na region ko masina tai di akhoi gi Meitei sing na phuksel chawthokpado adum ulli ne ko aduna isusi IDP singi matang pusalakpado masagi governor da bana haibo phumdo ai adumak ngamgani popular government ta he na ngamnya nakali mana gamai da bi lising ni fu hai bani na popular government la abadi ai di lising ni fu ga sumna amabo ai amabo peng hakal ga su ai ngamgine na khali ko ngamgine khali asuna kan da phale na thugai na bhona ga su ngamni adu ga tong da bi ai ko ni yeng na de se popular government amal la ai har ga state asigi law and order se pulak government sa number di yaro ko central government ki ministry kano gi khoi gi home ministry ki makada magi khoi kano yamna mating yam lawu mathok tai punna khoi gi ka da double engine ni haidane double engine amu ham nagu so singam badu double engine amu handle edana tam handle samjale edana samjan bachi tawraga adu inna adum lemin na bayane na khali adu mayam yeng biro India da nungai paiba ki culture da nungai paiba sino open lo erase oiraga Manipur le se Manipur khaktani ya atopa state le ndong ma de moi di open lo khalab ni right ngarang su ndang su lambi lamjau haibel le ti ama haibel le ti moi ji adum uniform da set laga lan gi phim da adum le re ba ko ni ka pe phim da mi ha pe phim da le re ba ko ada akoi gi India gi security force ji mapan thok te to min le lo na to ibra kamai to no hangde akoi soi da lo akoi to lo soi da lo khan da khangde ba ko asi hujikti popular government ama la ga di ani ji punjal agadi ahoba mayam su unarani asoba mayam su unarani aduna sigi podama IDP gi matang se adum ai tamna hajalan gane na hajalane na khali hajan bi yana honar kani hana thage badagi ai hongdok pa yaroi hongdok na torkane na khali okay simle atopa isu mayam ama lakini atai isu di arai bani ko development ga to kije ba ko cabinet phangau minister phangau daba mayam gi campaign mayam se masidani ko yen daba sidagi marai bang leptoi ne sidagi ai BJP da vote le pro se logo warep logo mi le hradamni singli mi ko se phangau daba sing do ai masida ai parties dai vote le pro na khan hradamni se pot se adu tabu dadi mi kayano mi ni futare natra mi ni futare to khaje ko yankhai ga mapan gi manung da manga khata natro kano hoje opposition le hoje je mayam puna mana government sogot pani government sogot padu man ruda only tara ga ni thok tane ba sim so yaroga minister oi phang doje adu loina bak minister phangni na pabadi yaroi ko maram ama natraga maram ama dang yengaga madu gidu adum pirek ta adum yai tawbadi handaki matang sida chief minister oiraba haitare ko honorable ko chief minister habiare hogi yunam khemsana aigi mi ama shima cabinet minister hapta biati se mana haiba ngamroi mana haiba ngamoi oi moi maning tamba mayam jingse BJP ki central leadership da pithok karban hayang minister odo ba mayam se kana no haiba se masagi moi na iraga pirani sisi minister si hello in hairani aduda Kuki na yamba aden adagi nagana yambada Meitei na kaimta maduda kaimta yaro ko ada aigi just simple appeal am khaklei aigi appeal asam appeal ni ko government si matam deiti
matam chahi ama phadra ba chahi muktani ko khoina government pai doi je masida khoi ki chief minister wo ini na wo ko ki thabak se matu osi asa pudi khoi ki phadana ko 24 hour ko thadaraga tel ba matam sida development kari to ya ka dagi public si miam si am pen rabani miam si am waro ni ko yam sa te na waro bani ko lambi sem da bagi natra ana layang sangi matang da ari amu pa mayam ama amu pa di kai no homba khoi personal gi government so the mo le President ngasai governor na mo panataba chief secretary na mo panataba mai makhada leba mayam du amo pa system zina habta system du amo pa mayam sing do madu kamai tong sum thokadage haiba pot mayam am leidana adu mayam da pung sangsi adu na ngasai harao phongdokpa nungai phongdokpu do thamoi da tawbiro a function oina tawbiro nu sim sa matam maham biranu minister mayam matam maham biranu khoina je ana yamna maru oina yeng du si kano si hanagi ex minister hai tare ko ujingna ke MLA oiraba na khoi N Biren aduga den speaker oiba kagi ate saitabata moi ani sigi ama yengba ma sang okay aduga den moi ani yeng matamda moi ani funate ko yeng bisha khoi Rajya Sabha gi MP oiba khoi Maharaja Lesema Sana jawba ma yengbe ade aduga den party gi president oiba A Sarda ma gi su yengbe ade ko amane aduna pham se khoi yeng si speaker na dum dai ba yare ma gi kon kai ko and then hanagi kano si huji khoi gi han sim so oram ban thumam biren si ma si party gi president oidoribra okay na kana Rajya Sabha oidoribra haiba po na ma Rajya Sabha oirakanda masagi kana atopa kamuna kana oini gi e sadana kai da leini nada an thau lesem sana jaw na kai da sakani sinema ko amna party ki president amma le hangi da ekani amma la Rajya Sabha ni aduga mi amma ri hurga le ne bako leini basi sadabga mena masak khangbi dana Rajya Sabha ji asam dagi oina nang nomne toro na haraga mas dak de la wa khoi lang na ba simbi raga di manipur problem di adum do si ai ko pe ai then atopa mana kamai to ga kanda nang sim tam sang na oira ma bani matra adum hada kitam di sahi su yamak te adum khango ha pot ma har ko so dum jai tabodi khoi BJP na aina sum thadar wani ko hada ki lakho de 2027 ki election se khoi kano ki makhada ts episode na tagana khoi kano ki ujiki exhibition se masi makhada election torgadi khan ngai ni ga na khalam bai ado masi toruka da akai ba su khan leini ko aduna kamai torom do na ha policy center na yam na khalam gani hada ki matang si center na magi ground le liba mayam ma si liba mayam ma phi ngang ba set ba mayam ti dana pula torga taslaga ga men phai semasi na semat pani aduna lampai hena badi yadaw mande na phai thamjak